ꯃꯌꯥꯝ ꯄꯨꯟꯅꯀꯨ ꯑꯅꯤꯃꯥꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯤꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯏꯅꯥꯛꯇꯅꯦ ꯆꯦꯜꯂꯒ ꯍꯣꯡꯉꯤꯅꯦꯕ ꯑꯗꯨꯗꯨꯒꯤ ꯂꯨꯍꯣꯡꯕꯅꯦ ꯑꯩ ꯆꯠꯇꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯍꯣꯔꯦꯟ ꯆꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯃꯊꯪ ꯇꯥꯕ ꯆꯦꯡꯍꯜꯂꯛꯑꯒꯦ ꯃꯤ ꯑꯃꯨꯛ ꯂꯩꯔꯝꯅꯦꯕꯀꯣ ꯑꯗꯨꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯤ ꯂꯥꯛꯑꯅꯤ ꯃꯌꯥꯝꯗ ꯍꯣꯔꯦꯟ ꯆꯦꯡꯍꯜꯂꯛꯀꯦ ꯃꯇꯦꯛ ꯃꯇꯦꯛ ꯀꯩꯅꯣ ꯍꯧꯗꯣꯔꯦ ꯏꯁꯩ ꯁꯛꯄ ꯍꯧꯗꯣꯔꯦ ꯉꯁꯤꯗꯤ ꯅꯨꯄꯤ ꯄꯂꯥꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯅꯨꯄꯤ ꯄꯂꯥꯁꯦ ꯑꯍꯥꯟꯕꯅꯤ ꯎꯖꯔꯤꯁꯦ ꯍꯥꯏꯕꯗꯤ ꯏꯁꯩꯗꯤ ꯈꯪꯉꯤꯗꯣ ꯑꯩꯅꯗꯤ ꯂꯨꯍꯣꯡꯕ ꯌꯥꯝ ꯆꯠꯇꯕꯅꯤꯅꯅꯦ ꯎꯅꯗꯦꯕ ꯅꯨꯄꯤ ꯄꯂꯥꯁꯦ ꯑꯗꯣ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗꯤ ꯃꯌꯥꯝ ꯎꯕꯤꯔꯝ
ꯁꯣꯐꯥꯁꯦ ꯃꯤ ꯑꯍꯨꯝꯒꯤ ꯑꯣꯏꯅ ꯄꯨꯁꯜꯂꯦ ꯃꯌꯥꯝꯗꯤ ꯃꯈꯣꯟ ꯇꯥꯕꯁꯦ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯌꯥꯝꯅ 미양씨는 너만 잘한다니. ꯃꯌꯥꯝ ꯃꯧꯁꯦ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯩ. Pide, pide. Khangde, khangde này đi. Ya, misteri maten se, kazaga, jadi kaino, rasgula ga dan mohon ga, atra. Ah, wang tadi ya.
ꯆꯥꯔꯣꯏꯑꯕꯀꯣ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯌꯨꯝꯗ ꯄꯨꯔꯒꯦ ꯑꯩꯁꯦ ꯆꯥꯕ ꯇꯜꯂꯦ ꯑꯗꯩ ꯁꯣꯝꯗꯅ ꯃꯧ ꯀꯣꯏꯔꯤ ꯃꯧ ꯀꯣꯏꯕꯁꯦ ꯂꯣꯏꯔꯒ ꯁꯨꯝ ꯆꯠꯂꯅꯤ Muni latro, lakan. Macam orang kena di dia yang pasal ini. Ama di dia tak sama dia. Pada ada orang ada. ꯚꯤꯗꯤꯑꯣ ꯀꯥꯞꯄꯩ ꯇꯧꯕ ꯌꯥꯗ꯭ꯔꯦꯕ ꯕꯦꯇ꯭ꯔꯤ ꯑꯩ ꯃꯣꯕꯥꯏꯜ ꯕꯦꯇ꯭ꯔꯤ ꯂꯣ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅ ꯀꯥꯞꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯣꯔꯛꯑꯦ ꯃꯌꯥꯝ ꯕꯥꯏ 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 ꯇꯧꯔꯣ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ